Jingmairong kabui khul awang pukri mapal dagi kurai jam ongbi lunglailu rongmai mapuroi hat pa oiram lei amade PDS ki polam sing kaithel da yolam labadi ain gi oiba thak lokhanna ba government order ma thokre kurumjeri ISTV pau ming tabi basing butaram nok cheri hauji pau sadong pijeri ngasi ayuk pung mga makhairum taba matamda Imphal More lambi ki lokchau da sakhangdaba singna chatharakpa bomgi attack ta jamag humfu mga suba territorial army ki B company ki personnel ani shire ani shokle hauji pau ki oina phangba pau gi matungina laikhidraba personnel adude Kangpokpi district ki manung chanba Kobru Laikhadagi rifleman Arjun Baral amadi senapati ki leishi phungkuldagi Varesho Hungyo Kowi hari Mark Sija Hospital da laikandarba matung da laikhidabani soklaba miyoy sing aduna Churachandpur gi Hangal Laikai dagi Toijam Chandra amadi Kakchin Turel Wangmadagi Y Govind Kowi hari Asokpa Singh Taragadi Thoi Shuba Assam Rifles na mateng pangduna layangbagi thabak chathakre hari Amaramda thawdo adubu Chief Minister N Birena pangdaba sing thawongni haina kanayan da phongdokre soklaba sing athuba matamda pharakpa oirasanu thawdo asigi matangda sarkar na tumina leishiloi maraleba sing cherak pigani handa kurai paiba sing na mihat mipun chatharakpa pig ibanupi macha anibu gang rape tawkiba thawdo kaya asibu penda phongdokpa loinana government asina asigumba chalhaidaba thabak sing chathaba sing lemna tharoi miyoi bada chalhaidaba crime chathaba sing soidana chunaba chairak pigani haiki Thaudok thupamda Chandel gi SP yauna ahenba security force sangsinduna thibongba gi thabak chathakre ngasi gi bom pokhaiba duna maram oiraga Imphal More lambida passenger service tawriba gari sing matam khara panduna leinekhi ayuk pung tararom tabadagi de mahusagumna gari chatnaba hokhi Unofficial oiba source kharagi matungina di ngasi gi bom gi attack adu Manipur gi lalhaulo United National Liberation Front ke lanmi sangna chathakhiba oiramba yai hairi Amaramda Tamenglong district ki manung chanba Toksem subdivision gi Chingkhong long da ngasi ayuk chawrakna pung taret lom tapa matamda kunga humdoi suba Assam Rifles ki kangbuga nongmai kapna kre Assam Rifles ki phangba pauda ngasi personnel singda patrolling chatringai da khulai paiba mioi khara ubadagi blank fire tawkhe asukpa umangi khudong chaba lawraga khulai paiba singadu nanthokhi hairi Jingmairong kabui khul awang pukri mapal dagi khurai jam ongbi lunglailu rongmai mapuroiba khurai jam inauchan hatpa oiramle SP Imphal West ki office ta ngasi pangthokiba paugi mifam amada SP N Herojitna case asi Lamphel SDPO na ayo oiduna thigatpada ngarang numidang pung mapalom tabada inauchan hatpani haiba masana maral yazare athuba matamda cherak pinana bathabak paikhale asigumba crime sing thokpada miyamna mob justice tawduna yung kai amangata thuan badagi sakhi oina siznagadaba crime gi machak mathung kaya marum manghale crime thokpamda thigatgadaba machak kaya marum leiribani mob justice na evidence manganba maramna matungda amangata thuan bagi thabak tawbiganu madu meuta police ki thabak thoramna mateng pangbiduna ain gi oiba chapchaba thabak lokhatpada kumang chawsnana ba khotnamina si haiki oigi SDPO lamfelna IO ina am kan investigate tawuni ngarang si ma admit tawi husband sina mana karigumba sawningba ma leibadagi school da saluraga ma se school da wajawai bani school dagi loan selaga magi nupidubu hatu amaga ma se amu school da amu hallaga normal magi ID school da lei matamdu da haibe yanana ba haidana admain tawuni haidana ma warili mana confess tawi Amaramda district police na mayai kaba nisha ki mayokta akan mathabak lokhale ngase yupung taragamathoi khra helakpada mioi ama SP capsule lising taret jamaga kunga konana state guest house sanjen thong manak tagi fare Pagalaba mioi sigi maming MD Abdul Sattar jahi kuntaga manga apokpa laikhidraba MD Ayajuddin oinam saumbung mayai lekai dagini SP namakata na driving license hasinaba paiba ki verification ki damak license 2406 Transport Department tapishin kai
accident ta kok sokpadagi miyoibaki mamal yamlaba punsi manglibasi kannaba gari macha thoribasingna helmet chuksoi choidana upiyu district police na helmet uptaba singide mathakta drive chathargani gari achobada amuba tinted glass hapa amade film napsinba sing lokthokpiyu tha khudingi tang taramanga si miyam gi numit oina lokthokibagi matungina police department na su police station khudingmakta miyam go unabaki thoram pangthokpa hore police sama dimyam ga apaba mari thamnana ba interaction tawbaki thabaksu hore haiki and liquor masigi against the koi district police na chathaba drive asi akoina yamna sustain oiba drive ama oina dum maka chathagani aduga masida koi gi district police ki officer khudingmak na angama mateng contribute tawnari narcotic cell na hena maipuna na responsibility lori koi gi officer additional SP sing moi gi makada koi gi moina supervise tawraga koi achievement su phajana lei makata na koi leptana jathagani haiba masigi message amma mayam da pijaningi City Police ki OC Elangbam joina gari macha thoriba sing helmet upnana ba gari thoriba sing the awareness pikre Kangla gi Western Gate ta helmet uptana gari macha thoriba sing da helmet upagi kana ba khangan ki Oshina isai sagi mobile singi mamai khot kani haibagi damak screen guard hapnari adubo isagi maruoi khraba kokpu ngakthok nana ba helmet uptaba haibasi chumde haike helmet ublaktaba sing taseng na masagi helmet leite haibasing dasu Oshina mahaki maike dagi lemna helmet khudol tamke City Oshina ngasi piriba awareness mawong asi makoi masada ikaiba amadi nungaiba animak fawi haina helmet phanglaba miyoi singna phongdoknaki Consumer Affairs, Food and Public Distribution ke Nauna Minister Oiraklaba Karam Shyambu Opagi Thoram amangase Sangai Prokta Leba Consumer Affairs, Food and Public Distribution ke complex ta pangthokrai Thoram atuda Consumer Affairs, Food and Public Distribution ke Minister Karam Shyam Commissioner Radha Kumar Director Ranjan Yumnam Yauna Maroi Bami Kyana Sargyake Thabak Pothagraba Singbu Ikai Khumnabut ke Minister Karam Shyamna PDS ke polam sing leiba amadi yonba yaroi masing mathakta thabak torokpa singi mathakta Chief Minister gi ayab laur ka thabak paket kani masida staff amadi official singna mateng pangbiu haike Sara talga sari ba praja mayam sigi damukta ai koina katui gi matik ai koi lebak si sokat par la ka doine ai gi soi draga loire ai gi lahu draga loire ai gi wakalon thadok pio aduna yamna adi minister si isam chamna lairang mane na kanbirunu observation na kanna tawri observation ge perot ne ai na pamjari ba wakalon se sama fulfill tawang ngamdraga su maximum level mateng adi pangdong na no hona ba mateng pangbiu haiba appeal se gatani adu appeal se transport conductor khakta natte MLA minister sungni aina paba tawge na khalaga moina somna naron na sing chak yondokna lairaga di Sisi kamai na akoi target kamai fulfill tawani. Ano very strict. Official sing sapio ngasi mak action lawio ade godon ade maram sa da sing chak praja gi sa ga ba dukan na yon ba yaroi very strict ade masi lawur ba decision na makang ni Consumer Affairs, Food and Public Distribution ki Commissioner ke Radha Kumar na Department na si yam number wa maram na pukchel seng na thabak tawtuna Department asigi anoba masak ama miyam da uhansi haiki Karamba constituency ki MLA gi ayaba yawng chiang yon thopu yaba hongde da aduna civil supply officials in the paktai tai na bagi bhap ta lei aduna ina haige Consumer Affairs Food and Public Distribution ki employees in the yam chok to kadon min ngang ba ko ka si puta taro no yulam dai kai to matam da di soi to guri ne sai yoli ban pa yolu hari do adani soi shuwa yor mo parak ba matam kana phata agoi budam superintendent mo inspector mo da dum dui chat to re hari ba Yolu aina tora iba order pire iba kai nominee ga ji officially leibi ya de MLA sin soi puthok ka le potre soi puthoi ba noi di yam thin mukhayo torunu adu kan da gyan da ga do buni ha ba pham se ai hanjana hajeningi adu ga image building exercise ma akoi department ji masi department ji changra di kanum tor kani ha bi ut na ba koi myang khot ba darkar lei
चेरक्सिदा पीडीएस के आइटम ओरिबा चेंग केरोसिन चीनी न चिंगबा पोलम सिंह कैथल द योनबे यारोय मरी लेनबा दिशिन हापा एजेंट सिंगे फायर प्राइस शॉप सिंह खक्ता द योनगदबनी असिगुमा पोलम सिंह कैथल द योलम लबदी आइन गी ओइबा थबक लोखतलगनी हाइना कमिश्नर के रधा कुमारना ngasi order mathokre Nagaland की चीफ मिनिस्टर सुरजली लिजित्सु hayang Manipur da ayupung tara taba matamda Imphal da yorklagani magna helicopter amada laktuna kanglagi helipad ta thunglagani madug matung tarpada pung tara dagi tara mathoi fawba Manipur की चीफ मिनिस्टर एन बिरेन ga unaduna tongan bahiram kaya da wari sanagani hairi wari sanaba loreba matung hotel grande da ayuki chaklan chaminarba matung da numitungwa matung pung tara ni thoi makhai chatpa matamda Nagaland gi damak Imphal thadok gani hairi aduma puma ki khongchet asida paumi singa haktengna na unaduna press conference ama pangthokadra natraga pangthok loidra haibadude chapchaba khangmangamdre चीफ मिनिस्टर नोंथोंबम बिरेन मसायाउना ड्राफ्टिंग कमिटी की मेंबर ओइदुना सेमखिबा येलहोमी कन्नब बिल बो चुराचानपुर दा पांगथोकपा थोरम अमदा एंटी ट्रैवल बिल ने हाइना चीफ मिनिस्टर न फोंदोखिबा से लेबाक मियाम दा सेंगदोकदबनि हाइना कांग्रेस न दाबी तौरे ngasi कांग्रेस भवन दा पांगथोकपा पाउगी मिफम अमदा एमपीसीसी की जनरल सेक्रेटरी ओइबा एमएलए के मेघचंद्रना चुराचानपुर दा पांगथोकपा थोरम दा हौखिबा गवर्नमेंट तौरम थबक असिगिदमक ngapiyo haikhiba duge nungi oiba wahan thokkarino yellow mi kannabagi miyamna changsin khiba khongjang aran bani haigadra natraga chumdabani haigadawribra chief minister masayauna sem khiba bill ahumadu chumdabani hairibra hangke lakadorbe assembly gi nongjumi phamda congress na yellow mi kannaba bill putoktuna madu chanahanna khonagani yellow mi kanba habasti congress ki lengdraba pandamni haiki Matam hautraga loire haiduna mahai tamlabadi samaj asida afaba purakloi haina education minister TS Radheshyamna phongdokre wafam masingasi dhanamanjuri community college na sinduna Dam College of Science pangthokiba sustainable skill development in higher education problems and prospects habisida nomagi oiba regional seminar kam workshop hodopagi thorum amada wafam masi phongdokibani ngasi hodopagi thorum aduda UGC Northeastern Regional Office Guwahati के जॉइंट सेक्रेटरी डॉक्टर मोहम्मद आरिफ अमदे डैम कॉलेज ऑफ साइंस के प्रिंसिपल डॉक्टर पी रणवीर न चिंगबना अथोइबा मिथुंगलेन सिंह ओइना सरुयाखे चीफ गेस्ट ओइना सरुयाखिबा मिनिस्टर टीएस राधेश्यामना मखाताना फोंदोखिबदा मई तंबा सुंग ट्रेनिंग तौबा हाइबस्ती सरकार की थबक फंगनब खक्की खल्लग तौरोइदबनी तोंगान स्कूल डेवलपमेंट कया की ट्रेनिंग फंगलबसु मदुबु थबक ओइना ओंथोक्तुना इसागी सेंथोक लंबी तानब होनब हाइबस्ती तंगाई फदबनी Masina समाज असिदा तमलुरिबा महै अदुकी कानबा पीबा सोइदरंगमगनी ट्रेनिंग फंगलगा थबक फंगनी पैसा फंगनी हाइना चलबदी तमलिबा महै अदुगी कानबा मपुंग फाना फंगबंगमलोय थबक तोबा मतमदा थमोय सेंगना कथोकपगा लोइनाना थबक तोबा चंगी फोंदोकी important thing is a value system. You may get a career, you may get a handsome salary, you may get a good employment, education, but value system really apa ni oiba ni mateng pangwa atau jan chatpa sehingga sina system really atau di apa thok pangwa important way dia harus fokus side by side with skill development courses employment side by side apa important way this apa value system it has to be added in the courses. Only then we become successful people. Forest and Environment Minister T.S. Shyamkumar bu Western Forest Division Tamenglong na okpagi thorum ama Res Forest Office none da pangthokre thorum adu da Principal Chief Conservator of Forest A Angam Chief Conservator of Forest S Dhananjoy T.S. Mahendra Pratap Conservator of Forest Western Circle K.S. Brojendro DFO H Golmeshu Sorgyake Longmai Village Authority ki makedagi Minister da none da Forest Guest House Biodiversity Park Public Toilet Complex amasong Nursery Center ama thambinaba memorandum ama pishinke BJP Scheduled Tribe Morcha Tamenglong District naso Horticulture Farming gi akhanaba package amasong Longmai gi town planning ki budget hapinaba Minister da taksinke
Directorate of Family Welfare Services na World Health Organization ka khushamna duna tree plantation amasung cleanliness drive ama directorate asiki complex ta ngasidagi hawdokre. Hawdopagi thoramda Medical Officer Pranoy Dutta, Additional Director Muhammad Salamullah, Joint Director Thiam Aruna Luchingruna Uchara kaya thake. Medical Officer Pranoy Dutta haksang phanalaina ba lu nan ba amasung mahusagi khalngang na thamba tangai fade. World Health Organization na akoy bagi khalngang na thamna bagi paikalakpa thabaki sharuk ama oina upambi kaya thajin ba amasung lu nan na laina bagi paujel piba oina khongthanga si paikat pani haike. Flash floods and all causing great loss to agriculture and humanity. So we have to, if we will not wake up now and we will not wake up from our deep slumber, we will have to face the consequences. Plants in a way can cool the atmosphere by evaporating water through the atmosphere. You know, it's a very good drive. So we want to educate people also that everybody should come in this drive, and we must if a person which has occurred, we have to go in reverse direction now. We have to restore forestation. It will be very good for climate change. Chingi Aadhaar card pinana bagi biometric law bagi thabak hena yangsina tathanaba Chief Minister na mari leinaba singda khangkrai. Chief Minister Secretariat ki Cabinet Hall da Chief Minister na chair lauduna pangthokiba biometric law bagi review meeting da wafam asi khangin kibani maduda Minister Parliamentary Secretary MLA amadi DC Singsu sargyake. Government ki fatharangi scheme sing direct benefit transfer da Aadhaar tangai phadaba maramna biometric law bagi thabak asi yangsin batangai phade. Biometric law bagi thabak pairiba mantri amasung in media computer singnasu Chingi district sing da ahen batim thaduna thabak yangsin na bakangan ke. Chingi MLA masung mari leinaba DC singa agency ani asiga khusam naduna jayola magi manung da khungang sing da biometric law gadabadu yathok na bakangan ke. DC sing na pangthokadaba schedule ado chayola magi manung da Chief Minister Secretariat yo holakadabani Chief Minister masamang na so hiram sida yangsin gani hari. Hoji pau na thana tema brem tak lawina si. More dam to pubiyo diate. Rumdugi ni nei na talisi. Mot laga. Ilora Hotel. More da layo di 3-star category. Reasonable oiba mamal da. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. May ising awat pam ta laita ba. Hello, Elora Hotel More ni. Takpiyo. Jolip 100% natural syrup. Amasung capsule. You thakpadagi oirakpa awa bachai thing hakjangi liver soglakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba matangairabo upaidi Jolip syrup amasung capsule. Delicious cookies from Likla Bakery. Break matungda mukana taram nokcheri makhataba pauda thasi gitang mangada chingmei rong kabui khulda chahi kun khakta ngari bi maunha amabo tamthiba maungda mangakta athoba posakna lenduna halam khibadu mapuroibena imung manunga loina na hatpani miat pa mapuroiba made imung manungi mioi police na fare haina misi sigi matang da sem kiba jesina phongdorkli Mihat pemioi pasi taudur hat kadabani thasi ki tang mapal fawgi manungda misi asigi matangda government na chap warol ama phongdok trabadi akan bakhongjang changsingani thaudo asigi matangda communal thokpa yaba mongda aran ba paw sandopi ganu haina su jesina apil tawre amaromda misi asibu penda phongdok tuna chingmairong kabui khul machilda ngasi wakan mifam chathakre wakan mifam aduda manipur gi masak naiba CSO leader kya su saruk yabag loinana penda wafam kya phongdoki Sibase yam thuna mihada se putho aduga haiba galona na pung manga manungda asibase mihada se mokoina khangmangam le dupimsa se romai ki tribe kabuini mai nupana akoi maitai ni adugo yarim khai akoi jesina masi marak sida yam lana pau sanduk pidana ba communal thokpa ya bagi pot tobidana ba sisu koina appeal taujai Moirang Kendra ki manung dalaiba ana layang gi mafam sing Kendra sigi MLA P Sar Chandrana koina chaturing sinkre MLA ki khongchat aduda Moirang Municipal Council ki chairperson Health Director
CMO Bisnupur su loinake Moirang Community Health Center da awat apa kaya leramba thengnake center sigi building matamga chuna dabagi mathakta toilet ki phibam chadaba nauna sariba building amadi toilet loishilam daba emo tara laigadabada tare khaktamak leramba staff nurse tara laigadabada taruk leramba sweeper amadi helper ama phawbo leramdaba thengnake Kwarta Primary Health Center haukiba chahida sanga krabasu hongjindana hanagi ariba building da analayeng le center asigi doctor amadi nursing na phongdorpada nauna sariba building asigi level room gi toilet yaudaba tiles thadaba ceiling mawong tadaba amadi tangai fadaba khusukhulai sing watpana hongjindabani waliba sing athuba matamda menshinduna hongjinanaba mari leinaba officer sing da khanganke Tronglaubi Primary Health Sub Center ki oina de building sabaloibasu lamgi chayet nabalebana laikai gi club building da seasonary khongchat asigi matang da community health center moirang da paumi sing unabada health director na miyamna thengnari ba award pasing yenglaga department ki maikai dagi pakat paya ba thabak pakalagani haike MLA Sarachandrana Hana District Rural Hospital Haina Oiramba Housing na Moirang CHC na Piri Bakana Baste Bisnupur District Kaktanatana Jurachanpur District ki Hanglep Subdivision gisu Khudong Chaba Piri Ba Hospital Amabo Rural Hospital dagi CHC da ontharak pahibasi laibak thibani Analayangi Khudong Chaba Wat Pamapam Masida Leriba Health Center singi awat apasing men katuna matamga chunaba mongda thamna pakona gani haike dai koi ngasigi Leriba Primary Health Sub Center, aduga Primary Health Center, and especially Community Health Center, Moirang Sina, the desired level of health services you can provide to Bungambra. If that was the case, fine. If we were failing in that sector, what the department was planning or is going to do. World Red Cross Day ngasi maling mi mafong kaya da pangthok na kray Manipur da su Indian Red Cross Society Manipur State Branch na MG Avenue da laiba society asigi office da pangthoke Everywhere for Everyone haiba theme da pangthoki bethoram adu da Red Cross movement ki founder Jane Henry Dunant ki photo da lai su kat pagaloina na State Branch asigi oiba ishay masu release tauke World Red Cross Day ga mari laina na painting competition amasu pangthoke Class 2 dagi Class 6 Phauba St. Joe's School ge Bevis Kaishamna ahanba mana lauke Ex-Tempo Space Competition da Graduate dagi Post-Graduate ki da MU ge Nikita Khwarak Pamna ahanba mana phangke Thorum aduda Indian Red Cross Society Manipur State Branch ki Management Committee ki Chairman R.K. Nimai State Branch asigi General Secretary Y. Mohan Su Sargyake Dr. Y. Mohena Malay Mifam kaya da land tawbadaki asopan ng labasingda ahan bagi oina treatment pibagi tawag tawki haike R.K. Nimay na Red Cross Society ki maroy batawdag di lai rabi ina kunba nupa nupi lining laisol khaidana awaba ng labasingda mateng pibani society asigi volunteers singna tawag tawbada miyam na sumateng pangbiyo hari World Red Cross Day Thoram Indian Red Cross Society Kumbi College the Pangthoke Thormatu the MLAS Bira District Branch ki Chairman I Jugesor Kumbi College ki Principal K Jugesor Susargyake Thorongi Sarko Moina Mairo Singi Quiz Jangdam Number Masu Pangthoke Kurai Ahong Pungda Mitup na Laikai gi Lai Famlen Yauna Lam Khopchilakli Habi Wafam JC ILPS na Yamna Lum na Lawi Kurai Ahong Pung Kanbalup Mai Chowning Singlup Soibam Laikai Awang Leimarol Chawkha Thorang Lup ki Apunba Kurai Ahong Pung Kanba Sub Committee na Changsilakliba Khongthangda JSC ILPS na Saruk Yagani Yellow Mi amadi miyam gi lanthung kanba ngamgadaba ain ama laingak na su puthokna honabiyo hari Government ka wari sanariba lalolup singi oiba apunba loop Integrated Peace and Economy Society kauba masem kray loop asigi thawpuna na ba miyoy mapan khan kray maisnam Gopeshwar bu President Kumbong Mayum Anand bu General Secretary hap kray apunba loop asina changsin ba yaba thabak thoram athuba matamda paikat na ba warep law kray Chief Minister amadi Home Minister unaduna paikat pa yaba thabak singi matangda taksilagani hari Outer Manipur Parliamentary Constituency ki manung channa leiba Assembly segment taretagi Rajya Sabha ki MP khanbiyo haina Thobal District MP Candidature Demand Committee na changsilap pakhongjangi makha taba oina lagliba me tara ge upung manga dagi Thobal amadi Kaksing District ki mafam pumna makta General Strike chathagani haire
Manipur Press Club the Pangthokpa Paugi Mifam Amada Committee Asigi Chief Convener White Thambalna Committee Asina Mari Lenaba Authorities in the Aiba Che Thatun Kangan Kray. The Minister Unanaba Mamang Tagi Tarak Mapaldaki Matam Pibinaba Hijakray Adubo Karigumba Ingit Amata Fang the Bagaloinana Wakat Tabirakta Badagi Kongjangasi Chamsinanaba White Blawani. Both Hadabadi Yaraga Mirep Oibati Yahandaba Hibasti India Constitution of Pibahak Adu Kongaunabani. Taliba Dabi Asi Pangriba Pauba Kongjang Haloi Lok Sabagi Mikal Pauba boycott Togani Hari. Top Awang Laikai Tinchit Lambiki Mapam Amada Ching the Gichentar Basaji Ama Your Development Club Nakalaga Manipur Zoological Garden Iro Sembada Kusna Krehari. Desam Nangasi Chahi Taruk School Kadraba Oza Amabutolo Piramba DDO Bishwanat Amadi Matamadugi Jet EO Nachingba Officer Singh Tabakti Lautu Haiduna Jet EO Office Solon Shinkray. How Kiban with currently Mamangda Wabgai Tera Urak High School Yangshilubada Razmani Kobi Oja Ama Chahi Taruk School Kadana Tolop Lotok Lambadagi Desam na Thingraba Matunda Government Oza Si Suspend Tobagidamak Education Minister Bu Desam Kakching District President L Hamjitna Tagat Papungdoke. Senja Tunjan Haraba Matam Adugi DDO, ZEO, AI, Amade, DI Nachima Officer Sing Tigatuna Tabakagi Lotopiu, Karigumba Makogi Matak Action Lokatrabadi Officer Si Matam Katana, Solon Singani Hari. Register Tauraba Hospital, Hotel, Amasung Educational Institute, Kudimak Home Ministry Guideline, Amasung National Building Code listing and Itaragataruki Matungina, Mayo Lampoktaki Ngaktok Nava Kushukulai Singh, Hat Naba, Manipur Fair Service Director na Notification Amatokre. Notice as he hack Topadagi Tamagi Manungda Kushukulai Singh Tamgadabani, Makatana Kanging Balerabadi, Director RK Memeda, contact Torpayagani Hari. How's the power Mertana Temabra Lominasi? Adun Karigumba or Bassing Sea, Mayunaba Toklaba, Maroi Marang Yamni Albert Tunjak Java, Mapala Tunja Java, Liberta Akaiba Laklaba, Netraga, Libergi Mapangan, Chontarak Patarabashu, Karishu, Waningai Lake. Live staff street of Fijian Nabu, Adungi Awaba Punama, Koknabigi Pambani, Tabitikna Naraba, Anava Shimnashu, Sizina Bayaraba, live staff capsule shoe Pambigani, live staff street of Amadi, live staff capsule. Naraga Lang Babudi, Narjinga de Saxel Hobana, Henafay. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Baba, quick zone gidi tatatis college di. Mamal suma pong kuning jamane yo sumangaro pista salabanina. Ado suma tagta superlink footing gi ofak amon pirisi di. Tas electric drum no sin bagum na yoti simbayar. Dudi sanagi mohut yang na sinbayar. Breki matungda amukan nataram na uktari makataba pauda. Biramangol College Saumbungi governing body gi Mikhal Lising Anita mangagi me mangada pangthokrabasu ngasi phauba governing body semdagi mayukta ngarangdagi hautuna mahiroi mari natara hendagi khongsang makata na ngasi susangsili Boys Kamanrungi Secretary Y Ajit Kumar na phongdokibada ngarangdagi hautuna chathargliba khongsang ase police singna lefannaba thorang lokhatpagi mawongda mideng changban natana education department ki mari leinaba official amata ngasi phauba lakre Police ki Kuthangda Education Minister na Mahiroi Singha Unana bagi matam tharak pahibasi Khongjang Changsiliba Mahiroi Singha Yaba Ngamloi Madug Mauta Mari Lenaba official oina laklaga Waroisin ama puraknaba honabiu Principal Leitaba Amadi Oza Watpagi Matangda Courta case Ladiba Asina Maram Oiraga Haptabani Haina Sarkar ki Makedagi Phongdorak Libasi Mari Lenaba Department Singda Education ka Mari Lenaba case Sing Akhanana Loishinana Bapoktak Pibiu Haiki Amarom da chara helambagi khongjang changsilamba mahiroi mari ngasi numirang pung 8 lom tab adwaida police na lokhatkre hari CI College Bisnupur gi award poza happy amade college asigi infrastructure gi award passing mention bi haina college asigi mahiroi singna a block thingjinduna wakam mipam chathakre college asigi hauji geography department ta oza amata leite political science ki su oza amakhaklei botany history education amasong english department ki su oza ani khakta dagi hende
कॉलेज असिगी चाखत थौरांगी दमक थादकीबा सेनफम काइबा लोइख्रबसु थबक्ति लोइसिनदबना सिजनबा यादना लेरे स्विमिंग पूल इंडोर हॉल वॉल अमदे हॉस्टल के अवाटपसिंग हंदकी एकेडमिक स्टेशन नंगनबा लोइसिनबियु नत्रबदे अकनबा खोंजंग चंगसिनगनी हाइरि Youth Development and Affluent Society Kaksingna Kaksing Ward number 4 की मनुंग दलेबा गवर्नमेंट की ऑलेज पेंशन की सेंफम फंगद्रिबा जही हुंबुद्रा की मथक दलेबा अहल सिंगदा था तरुक की पीबा ऑलेज पेंशन की सेंफम यंथोखरे कक्सिंग फौसुपाट लेकाई दलेबा लाइब्रेरी एंड इंफॉर्मेशन सेंटर कक्सिंग की ऑडिटोरियम द पांगथोकिबा थौरमदुदा डीसी थौचोम किरण कुमार सोसाइटी की प्रेसिडेंट नावरेम इबोमचा अमसोंग ओजा ओरंबा खेतिमयुम मंगालसु सरग्याके पुन्ना वार्ड असिगी मनुंग लेबा अहल ओइरबा नुपी कुंथागा निथोय अमसुंग नुपा मंगादा पेंशन की सेंफम खुसनखे वार्ड असिगी ख्वाइदगी अहल ओइरबा मियोय अनिदसु खुदोल तमखे पेंशन की सेंफम असि सोसाइटी असना तोंगान तोंगान मियोय कयागी मतेंग लोइनाना ngamjaba khara tha taruk की ओइना पीबनी मसिदा पॉलिटिक्स का मरी लेनदे हाइरि कुंभी म्युनिसिपल सीनियर सिटीजन ना MLAS बीरामदी PDA की चेयरमैन टी रविंद्र ओपगी थरम अमा कुंभी बाजार पांगथोखरे थरम अदुदा एम मंगी BJP किसान मोर्चा के प्रेसिडेंट नवकुमार सु सरग्याखे टी रविंद्र ना गवर्नमेंट असिना मणिपुर अमुक्त उखिद्रिबा मौदा पाइखतलिबा थबक थरम कया असिना गवर्नमेंट असि नोमनोमगी इकाई खुमनबा हेनगलकली हाइखे MLAS बीराना केंद्र असिगी दमक थादरकलिबा थबक थरम पुमनमक लेकाई ग तानरगा थबक पाइखतकनी हाइखे जेनिम्स फावग चलिबा पोंग लंबी असि थासिगी मनुंगदा हांगदोकलगनी हाइना पार्लियामेंटरी सेक्रेटरी एल सुसिंद्र नंगसे पाउमिसिंगदा फोंगदोखरे पोंग लंबी थिंजिनखिबसना खुदोंग चातबा कया मियामना मायोंगनदुना लाकपादो चीफ मिनिस्टर की पौताक मतुंगिना लंबी असि हांगदोकदबनी लंबी असिदा अना लायंगबगी गाड़ी नतना अतोपा गाड़ी सिंग चटननबगी खुदोंग चाबा लैरोय हाइखि अतई कई नते मियाम की येंकांदा प्रजा की येंकांदा अनाबसिंग की येंकांदा फाकदन याम अथुब मतम अखोय फालनी असी अखोय मोस्ट ऑफली दिस मंथ को मथंग हंदकी था ngamdragasu mathang tha de soina ngamani tigi kurai kendri manung da model ide town macha oina semba ya base masigi lekai sinang oi ba aduna masi su akoi model town ma sem no gi plan di le adu masi almost akoi around 100 feet che masigi left right sida park adabne ba pulapna che 100 feet che moi gi sida lei ba bazar committee sina moi encroacher sing sida high gre adu moi soidina evict tawra matung da apak palambi adu ga na sai parking space kai ge myam sing je mayam da kanan na bui da mutamasi yam tuna kano hang to break matung da mukana taram nok cheri makhata ba pauda ngarang numidang chorakna pung taret mukta ba da kaibulamjau police station gi man chanba thangalawai gi area da maruti van amana mioi taruk thomlam laba matung da van adu miyamna phaba ngamdana leiringe da ngasi ayu kaibulamjau national park e forest chingmai check post manakta Jingnaningai oiba mongda Maruti van ama khamtuna lerambadagi Kaibulamjau police station da pau pibadagi Maruti van adu Kaibulamjau police na lokatkrai police na phongdorakpada van aduna mioi kaya thomlamba adu oiramba yai haina hairi hauji sanabagi pawmuk lobirasi Ngasigi sana bagi pauda Siliguri da thasigi taramari dagi taragataruk fawa pangthokadorba ahanba All India Invitation Kho-Kho Tournament ta Manipur gi mahut sinaba All 8THMAY Kho-Kho Association ayaba pikre Tournament nasigi damak association gi sanaroi taragani thoya masung official ani Manipur Amateur Kho-Kho Association na khangat kre hairi District Sports Association Kaksing na sinduna mamang thagi kunthadagi team tarukna sargyaduna association asigi ground da chathariba ahanba KSH Tigandrajit Memorial DSA Kaksing chahi taramdoi makhagi nupa machagi state level invitation football tournament ke ngasi sanakiba match ta SWC kairakna JA Kaksing bu goal mari amada maithiba pikre SWC kairaki goal singadu Sital P Nauba amade Nelson na chanke GA Kaksingi goal aduna TS Bebetona Jankibani. How's the son of Makataba Pau, Boyan Thousand the game of Globisi?
Kripsa Naurim Tongamadi Eastern Sporting Union Wankaina Nupi Masagi Impal East Club Amadi Thawal Club na Nupa Masagi Urza CAP Under 19 Talent Hunt Football Tournament ki final da Tengaragani. All India Police Sports Control Board ki Miyang Makhada IG Assam Rifle Sauna Silaga Directorate of Youth Affairs in Sports Manipur Amadi All Manipur Football Association na Technical Support Togduna Tha Sigi Tang Amadagi Nupagi Team Nifal Amadi Nupigi Team Nifal na Saruk Yaduna Satariba Sahi Sigi Ahanba Urza CAPF Under 19 Talent Football Tournament ki ngasi Komalampak Main Stadium da sanakiba Nupi Masagi Ahanba Semi-Final match da Kripsa Naurim Thongna Impal West School Team Bibu Goal Taramatoi Shinoda Yamna Laksana Maiti Bituna Final Sankre Kripsa Naurim Thongi Mai Papogi Goal Singadu and Ratan Balana Metski Nipal Suba Kuntra Nipal Suba Nipu Suba Ahanba Hapki Ahapa Minute Ama Metski Nipum Dui Suba Madi Humputara Mari Suba Minita Goal Taruksan Ki and Priyankana Metski Taratare Suba Kuntra Mari Suba Kuntra Truk Suba Madi Nipu Mapal Suba Minita Goal Mari Sanki Atopa Goal Aduna S Ranjanana Metski Maripu Suba Minita Sanduna Mersasi Mai Paki Ani Suba Semi-Final Metski Sanakibada Eastern Sporting Union Wankaina YWC Langtabalbu Goal Taruk Sinoda Maiti Biduna Final Sangre Eastern Sporting Union Wankaigi Mai Papogi Goal Singadu Kasminana Merski Mapal Suba Taratruk Suba Humpu Humdoi Suba Madi Merski Apiba Matamgi Ahapa Minute Ahumda Goal Mari Sanki Atopa Goal Ani Aduna NG Sweetie Amadi PS Angelina Merski Kuntra Manga Suba Madi Humputara Matoi Suba Minute Sanduna Mersasi Mai Paki Mersasida Eastern Sporting Union Wankaigi Sanroi Lamgan B Amadi YWC Langtabalgi PB Diaranida Mers Conduct Tokipa Center Referina An Sporting Behavior Gidamak Yellow Card Udki Sataripa Tournament Asigi Nupa Masagi Ngasi Men Stadium the Sanakiba Ahanba Semi-Final match da Impal East Club na Impal West Club pu goal ama Sinoda Mighty Bapiduna Final Sankibani Impal East Club ki Mai Papogi goal adu KS Tondon Bana Merski Maripunipal Subaminita Sanki Mersa Sida Impal East Club ki Sanaroi Rocky Nauksa Kisan James Amadi Impal West Club ki Dilip Kumar da Mers Conduct Tokiba Center Referina An Sporting Behavior Gidamak Yellow Card Udki Ani Suba Semi-Final match ki Sanakibada Thawal Club na Impal East District Football Team bu goal manga amada Mighty Bapiduna Final Sankre match sida Mai Pakiba Thawal Club ki goal singadu Y Gopi na match ki Mapal Suba Marifu Matu Suba Madi Marifu Manga Suba Minita goal Ahum Sanki Atopa goal Ani Aduna O Rosa Madi T.I. Surajna match ki Kumatu Suba Madi Humputara Nitu Suba Minita Sanduna match sasi Mai Pakibani match sida Mighty Kiba Impal East District Football Team gi Amatangaraba goal adu Rubel Elna match ki Taris Suba Minita Sanki match sida su Thawal Club ki Sanaroi Risin Kisan Amadi Impal East District Football Team gi Mani Amadi Rajenda match conduct Tokiba Center Referina An Sporting Behavior Gidamak Yellow Card Udki Satariki ba tournament asigi Nupa Masa Amadi Nupi Masagi Ahum Suba match Sayeng Ayuk Pung Nipal dagi Kumalampang Main Stadium da Sanagani Sataraki pa tournament asigi aroiba match na tha sigi tang taragi ayupung tara tabada Nupi Masagi aroiba match amadi Nupa Masagi aroiba match na nungtil pung anida sanaragani Sahi sigi Taramapun Super Challenge Cup Baton Football Tournament Sajing Football Club Amadi FC Wangkem Thawal Semi-Final Sankre Manipur Baton Football Association Mapal Kangjibung na Sinduna Mamang Thagi Tang Kundagi Team Taran Group Ani Thongna Khaiduk Tuna Satariba Sahi sigi Taramapun Super Challenge Cup Baton Football Tournament ki ngasi 11 Star Sporting Union Ground akam patta sanakiba matcha FVWA Mapal Kangjibung na ABFA akam patpu goal taruk anida Mighty Bapikre matcha sida Mai Pakiba FVWA Mapal Kangjibungi goal singadu and angam komna match ki manga suba tara mari suba kun manga suba amadi kun mapal suba minita goal mari sanki atopa goal ani aduna M Amul kom amadi N Sivanandana match ki yangkai manga suba amadi match ki apiba matamgi ahapa minute amada sanduna match si Mai Paki match si ta Mighty Kiba ABFA akam pat ki goal ani du KS Wanglen amadi K Premjit na match ki tara matoi suba amadi nipu manga suba minita sanki Saturday tournament asigi hayeng Tilpung ani makai tabada ahanba match oina WBFA Sagol Bal Amadi Langol FC ga sanagani ani suba match nung tilpung ahunga mini nipu mga chatpada UKFC Uripok Amadi SSDSBA Sadar Hills ka sanaragani
All Manipuri United Veteran Football Association Mapal Kangjibung na sinduna mamang thagi tang kulumdui tim kunna group mari thokna khaidokna chathariba ahanba RKFD Sangai Trophy Veteran Football Championship ki ngasi Tabaspa Football Academy tabung khokta sanakhiba ahanba match ta Basai team bi thangmai banna Musa Major Khunbu goal ani sinoda maitiba pikre Basai team bi thangmai bangi mai papogi goal ani du en emocha amadi Rajen Khang amana match ki kontra mari suba mari kontra 3 suba minute chanduna match asi mai pakhe tournament asigi ani suba match ki sanakhibada IEBFA team bi salan thongna UBSA Lilong Chajingbu goal ani amada maitiba pikre IEBFA team bi salan thongi mai papogi goal ani du A Ananna match ki kuni thoi suba mari kontra mapal suba minute sankhe UBSA Lilong Chajingi amata ngarba goal du NB joina match ki kontra 3 suba minute sankhibani sathariba tournament asigi hayeng nungtilpung aniga minitra manga chatpada BSA Sora amadi Sirti Sandelga sanagani ani suba match nungtilpung ahum makhai tabada KAC Lambule namadi Basai team A thangmaibanga sanagani Lamlai Kendra Village Wise Men's Open 7-set Football Tournament Committee na sinduna mamang thagi tang kunsa dagi team kunna group mari thokna khaidokuna Eastern United Sporting Club Telo Playground na sathariba tarani thoi suba Telo Joint Cooperative Farming Society Limited trophy gi ngasi sanakhiba ahanba match ta YYCC Yorbungna FC Telo team bibu goal ahum amada maitiba piki match asida mai pakhiba YYCC Yorbungi goal ahum adu Dhana Zone amadi pakpana sankhi match asida maitikiba FC Telo team bigi amatangarba goal adu S Novena sankibani tournament asigi ani suba match ki sankibada YDCL Pungdongbam team B na RC Saijangbu goal taruk amada maitiba pikre YDCL Pungdongbam gi maipapugi goal singadu sana masana goal ani Rahul Malengamba Zoni amadi Lamgan bana goal amamam chanduna match asi maipakibani match asida maitikiba FC Saijangi amatangarba goal adu Nolin sankhi tournament asigi ani suba match ki sanakibada YDCL Pungdongbam team B na FC Saijangbu goal taruk amada maitiba pikre sathariba tournament asigi hayeng nungtilpung ama makhai tabada ahanba match oina STT team A sector amadi NNCKA Nongrenga sanagani ani suba match nungtilpung ani ka minini phumanga chatpada YDCL Pungdongbam team B amadi BSU Nongpo Kaksinga sanagani Thagacheri boy hausulo israk pada ngasi nomagi ba inga sagi paw mu pizeri ngasi gi oi kheba inga sagi pawda ICAR lampel patigi pirpa pawgi matungina ngasi gi khwadi gi sakhiba degree Celsius kuntra dasmik swino khwadi gi ingba degree Celsius tarani pal dasmik manga Nuksita yaw ising manil gisang ayukta sa do humputra nipal nungtilda sa do yang kay taret oike ngasi nong sukide Jose Roy bada ngasi gimaroy ba paw amuka na pizeri Sakang na basingi bomb attack the territorial army ki personnel ani shire ani sokle thawang aduba chief minister la condemn tawang loinana sarkar na chapchaba thabak lokat kani hairi Jingmai rong kabui khul awang pukri mapal dagi khurai jam ombi lunglai lu rongmai mapuroi bena hatpa oiramle amade BDS ke polam sing kaithel da yolam labadi ain gi ba thabak lokat nana ba government na order ma thokrai Nasi gawin na day ISTV na pijaba pao matang sa luisere. May tabi di ba singbo mo kanak kuram jari.